ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯅꯤꯡꯗ ꯈꯦꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩꯅꯤ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯅꯠꯇ꯭ꯔꯒ ꯀꯣꯟꯁꯦꯞꯁꯤꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯄꯤꯕꯥ ꯑꯣꯏꯕꯁꯤꯡꯅ ꯅꯤꯉꯣꯜ ꯑꯣꯏꯕꯁꯤꯡꯕꯨ ꯆꯥꯛ ꯀꯧꯕꯤꯕ ꯑꯗꯨꯒ ꯈꯨꯗꯣꯜ ꯑꯉꯝꯕ ꯑꯃ ꯇꯧꯕꯤꯕ ꯑꯗꯨꯒ ꯏꯟ ꯔꯤꯇꯔꯟ ꯅꯤꯉꯣꯜꯁꯤꯡꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯤꯕꯥ ꯑꯣꯏꯕꯁꯤꯡꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯃꯁꯤꯅꯤ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯐꯖꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤꯗꯤ ꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩꯅꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡ ꯍꯥꯏꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯁꯥꯒꯩꯒꯤ ꯃꯆꯦ ꯃꯆꯜꯁꯤꯡ ꯄꯤꯁꯛ ꯄꯤꯛꯅ ꯇꯤꯟꯅꯔꯛꯄ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯌꯨꯝ ꯄꯥꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯈꯣꯏꯁꯦ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯃꯄꯥꯝꯗ ꯂꯥꯛꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯕ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯆꯦ ꯃꯆꯜ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯗꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯐꯝ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣই ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯔ ꯂꯩꯈꯤꯕ ꯑꯗꯨꯒ ꯌꯨꯝꯗ ꯊꯣꯛꯄ ꯐꯔꯛ ꯇꯥꯕꯗꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯉꯝꯂꯣꯏꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ DMCC ꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 12 ꯃꯐꯝꯅ ꯑꯝꯕꯦꯗꯀꯔ ꯚꯋꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯗ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛ ꯆꯍꯤꯁꯨ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯔꯒ ꯍꯦꯟꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯍꯦꯟꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯕꯦꯁ ꯂꯦꯚꯦꯜꯗ DMCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯖꯔꯤ ꯌꯨꯝꯗ ꯊꯣꯛꯄꯗ ꯐꯔꯛ ꯇꯥꯍꯧꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯈꯣꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯇꯥꯟꯖꯥꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯃꯤꯟꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯌꯨꯝꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯉꯝꯍꯧꯗꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯁꯤꯟꯖꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯨꯇꯤꯒꯨꯝꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯑꯩꯅ ꯃꯦꯁꯦꯖ ꯑꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤꯀꯥꯟꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯁꯨꯇꯤꯒꯨꯝꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯨꯚꯜ ꯐꯪꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯒꯨꯝꯕ ꯐꯪꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯨꯇꯤꯒꯨꯝꯕꯁꯦ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ DMCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯞ ꯇꯧꯔꯤꯀꯥꯟꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯐꯪꯉꯤꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗꯤ ꯌꯧꯈꯤꯗꯕ ꯌꯥꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯤꯟꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤꯗꯨꯁꯨ ꯑꯇꯣꯞꯄ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯍꯧꯗꯕ ꯁꯔꯨꯛ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯌꯥꯝꯗ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯍꯦꯟꯅ ꯆꯥꯎꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦ ꯀꯃꯥꯏꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ DMCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯅꯔꯒ ꯍꯟꯗꯛꯀꯤ ꯏꯚꯦꯟ ꯑꯁꯦ ꯑꯃꯨꯛ ꯁꯤꯟꯖꯕꯅꯤ ꯃꯃꯥꯡꯒꯤꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯚꯦꯟ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯃꯁꯤꯗ ꯎꯠꯆꯔꯤꯕ ꯑꯩꯒꯤ
invitation ase asida aigi location aduga matam adu mayam da usare amkasu repeat tawjage akoigi Ambedkar Nagar Ambedkar Bhavan Delhi Jandewalan mandir leibado adugi manaktani hairiba mafam asida akoi mayamsu akoigi soidana lakpinaba mayamda invitation ase mayamda share tawjari thagasari